Reaction gì các bạn? 3, 2, 1, go. Wow! Woo! Kaya profile do. Ado yung gineba. Diba? 100k rồi mà. Wow, wow. To bang 100k subscriber. Congratulations. Thanks. Ado, sino chaya ro idana. Patay si di. Sing. Okay, 3, 2, 1, yeah. Wow. Yes. Bento ni sina. Masa? Bento na tisi. Bento ni. Bento suma si bento si rekha picture. Ah, si di ba? Si lah. Si ba si? Ega si le. Di si mo yung si. Wow! Sino ba si? Ki mo sa ako dyan. Okay. Sino nang si? Ano? Wait. Sino? Wait. Mali. Okay. Aduh kau kena design lu fazal ni. Wow. Kurumsari ma'am sini ma'am kena pula ke ma'am? 100k hogi celebration level ko. Ada ma'am sila ada ma'am. Ado ma'am gi support ki khoju 100k hoba. Ada ma'am. Tujuh mangi. Makai di hana thaga cari. Ada ma'am. Ngasi cake si ma'am. Sponsor to bira ko ba. Somi Bakes Somi Bakes ada ma'am. Sila ma'am moina to bira cake ahum to bira eh. Sida am le sida blue sule si na khoi tunjum ba ki mai profile ke ga do. 100k subscriber congratulations ke hapatare ado lake ko koi pajan ba se pajan da le ko ma'am aina ngasi ukta sumaina haibdi sumaina ya khoi hujo da cake sa ko pati haina phajaba yaudri ba ma'am chi ni phaje chi yam phaje ko magi sida blue no ko silaka yellow mai dam hape adagi sida yubi na kupa ma yubi na to km de ko star shape ta da sida sina cupcake lake cupcake cupcake sila ko ada ma'am ma'am sigi offer jik thari ko Somi Bakes ta ada ma'am magi offer je adum new year about 10% off lady ko offer lady ko akhoi ni gi chai gi lakna ni amoin offer lady ko ma'am sigi Instagram page to Somi Bakes sigi sida thola ke bo mai Instagram page adu ma'am magi post ram thai pone post ram thai pone ba adu ma'am ke sabe mai am la kai ni cake se ma'am customize to ja have the sim mai to na te ko moina se ma pira ko na adu ma'am follow su to biramo magi ke Instagram page to adu ga akhoi to biramo adu ma'am sile adu ma'am magi je ma'am pulap na have the si katang na te cake se katang sa jo katang na te ma'am kai ni magi baking class ka loi le ko have the baking class how ne have ko December ki first week te how ne ko do week ama tawne adu ma'am khoina moi sang da ba mo ba je si moida yum ke ka sang mo do moi le puthok pulap puthok te ko do ma'am kai ni maroina nupi musa se kaning bia di khari nupi na te nupa loi to ne sa kaning bia di sida phone number do sa da thola ke ma'am contact to biro ma'am ju order to biro haji birthday jum to na de ko dagi new year de ju kai ni celebration to bo ni ma'am ma'am order to bia ni do sa ding bujung aur ai sa ni si pa si ni ko koi ni sang ni khuje do hojin no to se ma'am adu ma'am sa ba or se koi sa ho de to khuje ana kana to ge ko ai nga ko si yung ji si matta ate so celebration to ge ba do ko si ni ngai te jo okay do happy birthday ma'am Jadi ma'am 100k over game
ꯀꯩꯅꯣ ꯇꯧꯔꯁꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯑꯁꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯋꯤꯁ ꯅꯤꯖꯒꯦ ꯍꯥꯏꯕꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡꯁꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯒꯦ ꯑꯗꯨꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯍꯦꯟꯒꯠꯆꯕ ꯑꯣꯏꯒꯦ ꯑꯗꯨ ꯃꯌꯥꯝ ꯀꯥꯝꯊꯣꯛꯑꯁꯤ ꯂꯥꯎꯅꯁꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯌꯥꯏ ꯐꯅꯤ ꯀꯩ ꯍꯥꯏꯅꯤ ꯊꯥꯏꯅꯉꯩꯗ ꯕꯥꯔꯗꯦꯒ ꯇꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯀꯦꯟꯗꯟꯒ ꯆꯨꯒ ꯂꯧꯊꯣꯔꯛꯄꯗꯣ ꯑꯗꯨ ꯌꯥꯝ ꯂꯦꯛꯄꯅꯦꯕ ꯑꯗꯣ ꯕꯥꯔꯗꯦꯒꯨꯝꯕ ꯆꯠꯄꯁꯦ ꯀꯦꯛ ꯆꯥꯕ ꯆꯧ ꯆꯥꯕꯁꯦ ꯑꯗꯣ ꯍꯧꯔꯁꯦ ꯑꯇꯩ ꯍꯥꯟꯅ ꯀꯛꯀ ꯁꯤꯗꯤ ꯍꯥꯟꯅ ꯁꯤ ꯇꯧꯖꯔꯣ ꯍꯥꯟꯅ ꯑꯗꯣ ꯇꯧꯁꯤ ꯉꯥꯏꯈꯣ ꯀꯛꯃꯤꯟꯅꯁꯦ ꯅꯠꯇꯦ ꯁꯤꯗ ꯄꯥꯏ ꯑꯩꯅ ꯄꯥꯏꯔꯦ ꯑꯗꯨꯗ ꯀꯣ ꯑꯁ ꯆꯥꯎꯃꯜꯂꯦ ꯑꯗꯨ ꯍꯥꯟ ꯂꯦꯟꯊꯔꯣ ꯍꯁ ꯑꯩ ꯇꯧꯔꯒꯦ ꯇꯧꯔꯣꯅ ꯌꯨꯝꯂꯤ ꯂꯩꯗꯅ ꯑꯗꯨ ꯃꯦꯝ ꯌꯥꯝꯅ ꯆꯥꯕ ꯉꯝꯃꯣꯏꯕ ꯑꯗꯣ ꯇꯦꯁ ꯈꯔ ꯇꯧꯔꯛꯑꯒꯦ ꯁꯤꯕꯨꯗꯤ ꯆꯥꯔꯅꯤ ꯇꯪꯈꯥꯏ ꯑꯃ ꯅꯪ ꯇꯪꯈꯥꯏ ꯑꯩ ꯇꯪꯈꯥꯏ ꯑꯣꯀꯦ ꯅꯪꯁꯨ ꯏꯟꯒꯦ ꯂꯥꯎ ꯄꯨꯊꯣꯔꯛꯑꯣ ꯀꯩꯅꯣ ꯍꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯍꯩ ꯑꯗꯨꯗꯅ ꯊꯤꯛꯑꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯁꯤ ꯂꯧꯊꯣꯛꯆꯕ ꯂꯧꯊꯣꯛꯀꯦ ꯄꯥꯁꯦ ꯑꯁ ꯐꯨꯔꯤꯠ ꯑꯃꯨꯛ ꯆꯨꯗꯅ ꯁꯤꯁ ꯑꯩꯈꯣꯏꯅ ꯏꯅꯔꯖꯤ ꯀꯅꯥ ꯍꯣꯏ ꯏꯃꯩ ꯑꯩꯈꯣꯏꯅ ꯑꯥꯎꯠꯄꯤꯁꯤꯗꯤ ꯑꯩ ꯄꯤꯛꯆꯔ ꯇꯥꯕ ꯅꯪ ꯆꯞ ꯆꯥꯅ ꯇꯥꯕ ꯑꯁ ꯐꯖꯗꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯧꯊꯣꯛꯑꯣ ꯑꯗꯨ ꯃꯦꯝ ꯑꯩꯅ ꯉꯁꯤꯕꯨꯛꯇ ꯌꯦꯡꯕꯁꯦꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯤꯛꯆꯔ ꯆꯞ ꯆꯥꯅ ꯇꯥꯕ ꯁꯦ ꯑꯗꯣ ꯁꯤ ꯅꯉꯣꯟꯗ ꯍꯥꯟꯅ ꯏꯜꯂꯦ ꯑꯍꯣ ꯁꯦ ꯍꯣꯏ ꯈꯨꯠ ꯆꯨꯅꯤ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯍꯩꯖꯤꯟꯕ ꯍꯥꯎꯋꯦ ꯁꯤꯗꯤ ꯍꯣꯏꯀꯣ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯎꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯤ ꯁꯥꯏꯗ ꯇꯩꯔꯤꯕ ꯀꯤꯝꯅꯤ ꯀ꯭ꯔꯤꯝꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎꯁꯦ ꯐꯖꯅ ꯊꯣꯛꯍꯜꯂꯦꯕꯀꯣ ꯑꯗꯣ ꯍꯥꯎꯋꯦꯅꯦ ꯁꯤꯗꯤ ꯁꯦꯝꯖꯒ ꯆꯥꯏ ꯏꯃꯩ ꯍꯥꯎꯋꯦ ꯑꯗꯨꯏꯅꯦ ꯑꯇꯩꯗꯤ ꯇꯧꯗ꯭ꯔꯁꯨ ꯅꯣꯏ ꯑꯗꯨꯝꯗꯤ ꯂꯣꯏ ꯆꯥꯅꯤꯗꯅ ꯍꯥꯎꯋꯦ ꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯨꯛꯆꯦꯜ ꯄꯥꯟꯕꯅꯤꯅ ꯃꯌꯥꯝꯒꯤ ꯈꯔ ꯈꯥꯏꯗꯣꯛꯆꯔꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯥꯕ ꯉꯝꯃꯣꯏꯕꯀꯣ ꯑꯁ ꯐꯖꯩ ꯄꯤꯁꯁꯦ ꯏꯃꯩ ꯔꯦꯁ ꯍꯥꯞꯄꯄꯇꯤ ꯁꯤꯅ ꯃꯌꯥꯝ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯀꯦꯛ ꯃꯌꯥꯝꯁꯦ ꯑꯩ ꯁꯤꯁꯤ ꯆꯥꯔꯕ ꯃꯥꯜꯂꯦ ꯁꯤꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦꯕ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯚꯅꯤꯂꯥꯗꯤ ꯃꯥꯟꯗꯦ ꯀ꯭ꯔꯤꯝꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯍꯥꯎꯗꯣꯏꯁꯦ ꯑꯩꯅ ꯈꯪꯖꯕꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯌꯥꯝꯗꯕꯅꯤꯅ ꯃꯆꯦꯠ ꯈꯤꯇꯪ ꯆꯥꯍꯟꯁꯦ ꯍꯥꯏꯕꯗꯤ ꯄꯤꯁ ꯑꯃ ꯃꯆꯥ ꯈꯥꯏꯗꯣꯛꯑꯦ ꯌꯥꯝꯃꯜꯂꯦ ꯅꯪ ꯌꯥꯝꯃꯟꯕ ꯈꯔ ꯐꯪꯉꯦ ꯀꯩꯅꯣꯝ ꯎꯠꯂꯛꯀꯦꯀꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯃꯆꯦ ꯑꯃꯇꯪ ꯆꯥꯒꯦ ꯄꯨꯔꯥ ꯂꯞꯅꯤꯅꯦ ꯁꯤ ꯍꯥꯎꯕ꯭ꯔꯥ ꯃꯊꯛꯇ ꯀꯩꯅꯣ ꯈꯪꯗꯦ ꯁꯪꯒꯣꯝꯅ ꯈꯪꯗꯦ ꯏꯁꯄ꯭ꯔꯤꯡꯀꯜ ꯇꯧꯔꯦ ꯑꯗꯨꯅ ꯌꯥꯝ ꯇꯥꯏ ꯁꯤ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯍꯧꯔꯦꯟꯃꯤꯔꯕ ꯀꯦꯃꯦꯔꯥꯃꯦꯟ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯁꯤ ꯇꯤꯟ ꯌꯣꯠꯂꯦ ꯁꯤꯗꯤ ꯁꯤꯗꯤ
ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯥꯏꯕꯗꯤ ꯃꯍꯥꯎꯁꯦ ꯑꯩꯅ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯔꯛꯏꯕ ꯀꯦꯛ ꯃꯌꯥꯝꯁꯦ ꯄꯟꯗꯤ ꯄꯜꯂꯔꯣꯏ ꯑꯗꯣ ꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯗꯣ ꯀꯞ ꯀꯦꯛꯇ ꯍꯧꯔꯛꯑꯒꯦ ꯀꯞ ꯀꯦꯛꯁꯦ ꯗꯨꯀꯥꯟꯗ ꯐꯪꯕ ꯀꯞ ꯀꯦꯛꯇꯨꯒ ꯃꯥꯟꯗꯦ ꯃꯣꯏ ꯊꯣꯠꯂꯦ ꯄꯨꯟꯅ ꯍꯦꯛꯇ ꯍꯥꯏꯒꯦ ꯁꯨꯃꯥꯏꯅ ꯑꯩꯍꯥꯟꯅ ꯈꯔ ꯁꯦꯒꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩ ꯍꯥꯎꯋꯦ ꯀꯞ ꯀꯦꯛ ꯏꯕꯣ ꯍꯥꯎꯋꯦ ꯃꯅꯤꯡꯗ ꯀꯩꯅꯣ ꯈꯔ ꯃꯦꯜꯂꯤ ꯃꯅꯤꯡꯗ ꯃꯅꯨꯡꯗ ꯑꯗꯨ ꯁ꯭ꯄꯟꯖ ꯀꯦꯛ ꯍꯥꯏꯔꯝꯃꯤ ꯀꯩ ꯍꯥꯏꯕꯅꯣ ꯀꯞ ꯀꯦꯛꯇꯤ ꯍꯥꯝꯃꯣꯏ ꯁꯤꯅ ꯑꯣꯏꯅ ꯍꯥꯎꯋꯤꯅ ꯀꯞ ꯀꯦꯛꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯀꯞ ꯀꯦꯛ ꯊꯣꯠꯂ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯇꯨꯕꯀꯤ ꯃꯥꯏꯀꯩꯗ ꯄꯨꯜꯂ ꯍꯥꯏꯖꯒꯦ ꯀꯦꯛꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯑꯩ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒꯤ ꯍꯥꯏꯖꯔꯝꯕ ꯅꯠꯇꯦꯕ ꯐꯖꯅ ꯍꯥꯎꯋꯦ ꯀꯦꯛꯁꯦ ꯆꯥꯛ ꯆꯥ ꯌꯥꯔꯔꯣꯏ ꯗꯤꯁ ꯄꯥꯔꯠ ꯑꯁ ꯁꯤ ꯕꯦꯟꯇꯣꯅꯦ ꯅ ꯊꯥꯒꯩ ꯁꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯁꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯀꯦꯛꯁꯦ ꯈꯨꯍꯥꯎ ꯂꯣꯏꯔꯦ ꯑꯣ ꯅꯥꯀꯟꯗ ꯀꯤꯀꯤ ꯅꯥꯀꯣꯏ ꯕ꯭ꯂꯨꯕꯦꯔꯤ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯕꯔꯁꯦ ꯍꯥꯎꯀꯣ ꯉꯁꯥꯏ ꯆꯥꯅꯤꯡꯉꯤ ꯁꯤꯁꯤꯅꯦꯕ ꯑꯩꯅ ꯂꯧꯔꯣ ꯁꯤꯁꯦ ꯃꯍꯥꯎ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯁꯤꯕꯣꯠꯁꯦ ꯆꯥꯕꯕꯨꯗꯤ ꯉꯝꯕꯨꯗꯤ ꯉꯝꯅꯤ ꯍꯥꯎꯕꯅꯤꯅ ꯑꯗꯣ ꯀꯞ ꯀꯦꯛꯀꯤ ꯃꯍꯥꯎ ꯃꯥꯟꯗꯦ ꯍꯥꯏꯕꯗꯤ ꯃꯅꯥ ꯃꯅꯨꯡꯗ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯋꯥꯗꯒ ꯍꯥꯞꯄ ꯑꯉꯥꯡꯕꯗꯣ ꯀꯤꯁꯃꯤꯁ ꯃꯥꯟꯕꯗꯣ ꯃꯗꯨꯒꯨꯝꯕ ꯍꯥꯞꯄ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯑꯉꯧꯕꯗꯤ ꯍꯥꯞꯇꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯃꯤ ꯋꯥꯈꯜꯗ ꯂꯩꯔꯅꯤ ꯑꯗꯨꯒ ꯀꯦꯛꯁꯤꯗꯤ ꯍꯥꯎꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯋꯤ ꯃꯌꯥꯝ ꯁꯤꯒꯤ ꯍꯥꯏꯗ꯭ꯔꯦꯠ ꯀꯦꯛꯀꯤ ꯁꯤꯒꯤ ꯃꯥꯒꯤ ꯐ꯭ꯂꯦꯕꯔꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯎꯋꯦ ꯁꯤꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯄꯨꯂꯞ ꯍꯥꯎꯋꯦ ꯑꯗꯣ ꯃꯅꯨꯡꯗꯗꯤ ꯍꯥꯎꯋꯦ ꯁꯤꯅ ꯕꯦꯁ ꯁꯤ ꯕꯦꯁ 100K ꯊꯥꯛꯇꯦ ꯑꯗ ꯃꯌꯥꯝ ꯃꯩ ꯍꯥꯎꯕꯅ ꯊꯥꯒꯠꯂꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯑꯩꯈꯣꯏꯁꯦ ꯍꯥꯏꯒꯦꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯐꯣꯂꯣꯗꯣ ꯄꯦꯖ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯣ ꯃꯥꯏ ꯑꯥꯏꯖꯤꯗ ꯐꯦꯁꯕꯨꯛꯇꯤ ꯍꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨ ꯅꯪ ꯆꯥꯎꯔꯛ ꯑꯩ ꯈꯥꯏꯖꯩ ꯑꯩꯒꯤ ꯄꯦꯖ ꯌꯥꯝ ꯆꯥꯎꯗꯕꯤꯗ ꯀꯩ ꯑꯗꯨꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯔꯤꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣꯗ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯀꯩꯀꯩ ꯇꯝꯅꯤꯡꯕ ꯈꯣꯠꯄ ꯌꯥꯎꯔꯗꯤ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯅꯝꯕꯔꯗꯨ ꯁꯤꯗ ꯍꯥꯞꯆꯔꯛꯀꯦꯕ ꯀꯩꯕ ꯖꯒꯥꯗꯣ ꯈꯥꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯈꯥꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯣ ꯈꯨꯄꯥꯏꯗꯣ ꯑꯣꯛ ꯁꯨꯃꯥꯏꯅ ꯄꯤꯁ ꯑꯣꯛ ꯃꯥ ꯍꯣ ꯑꯗꯣ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯂꯥꯝꯃꯦ ꯑꯗꯩ ꯑꯩꯈꯣꯏ ꯕꯣꯏꯁꯨ ꯆꯥꯅꯤꯡꯉꯝꯅꯦꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦꯕꯀꯣ ꯑꯗꯣ ꯍꯧꯁꯨ ꯍꯧꯔꯗꯤ ꯃꯦꯝ ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯑꯋꯦꯗꯨꯅ ꯃꯦꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯦꯝꯃꯛꯑꯒꯦ ꯍꯥꯏꯕꯗꯤ ꯍꯦꯛꯁꯦ ꯂꯧ ꯌꯩꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦꯕ ꯂꯧ ꯌꯩꯕꯁꯤꯗ ꯂꯧ ꯈꯔ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯝ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯂꯛꯀꯦꯕꯀꯣ ꯕ꯭ꯂꯣꯛ ꯑꯃ ꯐꯖꯅ ꯊꯥꯒꯠꯂꯛꯑꯒꯦ ꯇꯧꯕꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯒꯦꯗꯣ ꯑꯩꯈꯣꯏ ꯃꯔꯤ ꯈꯤꯇꯪ ꯇꯧꯕꯅꯦꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯇꯥꯟ ꯇꯧꯋꯦ ꯑꯗꯣ ꯕ꯭ꯂꯣꯛꯇ ꯌꯦꯡꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯋꯦꯗꯣ ꯈꯪꯒꯅꯤ ꯇꯥꯃꯣ ꯑꯗꯨꯕꯨ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯎꯔꯦ ꯑꯗꯣ ꯃꯦꯝ ꯀꯩꯅꯣ ꯒꯤꯐ ꯑꯣꯏꯔꯒꯗꯤ ꯃꯦꯝ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯅꯦꯛꯁ ꯑꯣꯏꯅ ꯇꯧꯔꯁꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯆꯒꯦ 100K ꯌꯧꯍꯟꯕꯒꯤꯗꯃꯛꯇ ꯑꯗꯨꯒ
ꯑꯩꯈꯣꯏꯗꯕꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯒꯤꯗꯃꯛꯇꯁꯨ ꯍꯟꯗꯛꯅ ꯊꯥꯒꯠꯆꯔꯤ ꯁ꯭ꯋꯥꯃꯤ ꯕꯦꯛꯁ ꯍꯥꯏꯇꯥꯔꯦ ꯃꯦꯅꯦꯖꯔꯗ ꯃꯄꯨꯗ ꯍꯥꯎꯗ ꯑꯗꯣ ꯃꯌꯥꯝ ꯀꯦꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯈꯤꯇꯪ ꯈꯥꯛꯀꯦ ꯑꯌꯨꯛꯇ ꯆꯥꯅꯤꯡꯉꯛꯀꯅꯦꯕ ꯅꯠꯇ꯭ꯔꯒ ꯗꯥꯎ ꯌꯥꯔꯗꯤ ꯍꯣꯔꯦꯟꯁꯤ ꯇꯤꯚꯤ ꯌꯦꯡꯗꯕꯨ ꯆꯥꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯑꯗꯨꯗꯤ ꯉꯝꯃꯔꯣꯏ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛꯀ ꯍꯥꯏꯒꯦ ꯍꯟꯅ ꯍꯥꯏꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯅ ꯁꯥꯎꯀꯅꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤꯁꯦ ꯑꯣꯐꯔꯁꯦ 10% ꯑꯣꯐꯔ ꯂꯩꯅꯦꯕꯀꯣ ꯅ꯭ꯌꯨ ꯏꯌꯔꯐꯥꯎ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯩ ꯂꯥꯛꯑꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯐꯔ ꯇꯥꯗꯣꯏꯅꯦꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯣꯐꯔ ꯇꯥꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯌꯥꯝꯒꯤꯗꯤ ꯐꯖꯕ ꯆꯥꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯣꯏꯁꯤꯁꯦ ꯕꯦꯀꯤꯡ ꯀ꯭ꯂꯥꯁꯁꯨ ꯇꯧꯋꯦꯕꯀꯣ 1 week ꯗꯤꯁꯦꯝꯕꯔ 1st weekꯇꯩ ꯍꯧꯔꯒ 1 weekꯅꯦꯕ ꯇꯧꯗꯣꯏꯁꯦ 1 week ꯑꯗꯣ ꯃꯌꯥꯝ ꯍꯞꯇꯥ ꯑꯃ ꯁꯤꯒꯤ ꯍꯥꯏꯕꯗꯤ ꯇꯝꯕ ꯂꯥꯛꯄꯗ ꯃꯣꯏ ꯆꯪꯒꯗꯕ ꯃꯆꯥꯛꯈꯩꯗꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯑꯥꯗ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯒꯗꯕ ꯃꯣꯏꯅ ꯂꯣꯏ ꯄꯤꯒꯅꯦꯕ ꯑꯗꯨꯅ ꯑꯗꯣ ꯌꯥꯝꯅ ꯇꯝꯕ ꯌꯥꯎꯅꯤꯡꯉꯗꯤ ꯅꯝꯕꯔꯗ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒꯦꯀꯣ ꯑꯗꯣ ꯇꯧꯁꯟꯕꯤꯔꯣ ꯇꯝꯕ ꯌꯥꯎꯅꯤꯡꯉꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ